Asumba wayal pangdri phawba IDP sing masagi mayamda hanjan khiroi haina kangpokpi da khongjang sangsan khrei central leaders sing na rehabilitation gi thorang kya laukthokpaga loinana Manipur da mahausa gi phibam hanjal hanbagi thorang kya lokholabasu kangpokpi district ki oina internally displaced persons sa kya na asumba wayal pangdri phawba masa masagi mayamda han khiroi haina khongjang sangsan khrei kangpokpi district internally displaced welfare committee gi lising makhada IDP sing na kangpokpi gi Sampai subdivision da laiba Kaitel Manbi military colony da khongjang sangsan khibaga loinana asumba wayal phangan gada bani habu kholau kya lauke Justice for IDP have a placard sing paidno khongjang sangsan khiba protesters singna IDP sing khundalita hanbagi thorang lokhatringai da asumba wayal hana phanghanaba manung mapan phawna uba ngamba thorang lokhat gadabane lenga ki maikai dagi tongan bo wafam kya laukthokrabasu IDP singi maroiba issue thabak ta onthokpa leitre direct benefit transfer DBT na singba mapung phana paikhat tabaga loinana angang sing mahima sing tamna na ba thorang lokhalakpa leite ana layangi lamda mapung phana khudong saba phanghan dabaga loinana IDP registration tawbagi matang da su asoiba kya marum leiri haina phongdoke Laikidraba Bungzagin Valte ge haksang lairon chalu yadre wathok ama loidrengeda tokhaiba zomi gi district semnaba demand torakle hadi Lengak na anoba district sembagi wafam laukthokpaga loinana Thanlon Assembly constituency gi MLA Bungzagin Valte gi misi asiga mari leinana National Investigation Agency NIA da thigar 100 phawba aroiba mathau mangam pangthokhiroi haina imung manung gi miyosing na phongdokhrei Laikidraba Bungzagin Valte zomi phurkil singbane kumja 2023 gi May 3 da Kuki jo masung maitai phurki marakta kangluki irang thoklingai manungda mioi kharana Imphal da mahakpur tamthina phuramkhibane thawdo aduda phibam luna sokpadagi matam sangna laikana duna lerakhe imung manungda haijabagi matungina Valte gi thawai yaudrba haksang Delhi dagi aizol da puraklaga February 10 da pona phamlamdam Sursanpur yauna purakhe aizol gi lengpui airport dagi Sursanpur phawwa lekha lambi da purakhibane Chief Minister Yumnam Khemchana state ki thaktai kaikumnaba utpagi thoram pangthoknaba imung manunggi miyosingda paw phaurakhe adumanamok Valte gi machanupa Joseph na Hindu pawse da phongdokhibagi matungina de Tokhaiba district ama laukthokpaga loinana NIA da investigation chatha hanba yauna tongan ba demand sing pidri phawwa leiron chanbagi thoram pangthokiro hare Thalon AC gi MLA si leikhidabagi matangda ngarang Sursanpur district ta total shutdown tawke state lenga ki maikedi February 10 thoidagi 10 phawwa state ki thakta awaba phongdoknaba wafam laukthoke zomi council gi chairman Bumswan Naulakna phongdokibagi matungina zomi phuruki akhanaba mifam ama pangthoklaga matung tarakpada lokhatkadaba thabak thorom singi aroiba warep ama lauragane haire Constable driver KCP ga mari lena de hana phongdorkhrei Bishnupur district ki Nambol police station na konba ulau sanurada ki Manipur police department ta constable driver oiba kongkham sana jawba LS ibomsa sahini phugo umdoi kauba mioi ama KCP MFL da nauna mi pusin bada sena badagi thasi kunga tarukta phare haina pause khara da phoglakliba paw adu security force ki semjin sajin ba warol ni hairi lub asigi information and publicity ki secretary S mangana khuyek piduna thadorok paserol amagi matungina kongkham ibomsa hairiba mioi ase lub asida karigumba hiram amatada mali leina de hairi Khongjang changsinaba phirep lauragani haina phongdorakhrei census tawbat natraga yeithokpagi chapchaba wafam February phawbagi manungda sarkarna khanghalaknaba JFD na lengakta thamkiba wafam nawhauna na ningsinglei karigumba February tha phawbagi manungda lengakki maikaidagi pakhum phangdrabadi miyamgi khongjang changsinabagi phirep lauragani haina JFD gi convener Jitendra Ningombana ngase Imphal West ki Wangoi Lefrakpa Makhalikai community hall da pangthokiba mifamda phongdokhrei Mahana makhatana haikibada Manipur da April lagi haugadoriba mikok thibagi thaba ase lamdam masigi hojik oiriba phibam asiga sanade maramaduna MLA minister singna mikok thibagi thaba ase matam khara yeithoknaba honagadabani haike Singi lal holop amataga mari lena de hana phongdorakhrei Thasigi kunmari lebawpa numita Northeast Vegetable Farmers Workers and Traders Union Manipur ki General Secretary ni haiba o Ranjitana Jiribam dagi konthaujam
Nanau Koba Mio Amaga Singila Holup Amaga Samnaraga, Imphal Jiribam Lambi and S37 the Karbar Taubasinda Awaba Piduna Lady Hana Pongdo Kibado, Matong Hoktaba Yumpam Yautaba Aran Bawapam Nihana, Nanau Masana Tadrok Paseng Warol Amada Haide, Makatana Haidibana, Nasipaba Mahana Kanagum Singila Holup Amataga, Mari Samnakiba Late, Isam Samna Insanapi Karbar Tauraga Labane, Mahaki Garina Imphal the Matamsana Yoholaga. Atai gari na phajalaga thami hariba sisu aranbane gari sing thaba matamda sak manaba matamda thakiba ngaktane lanai gari yaraktaba yauramba yai natraga lambi thongi khudong sadabadage Imphal da matam chana thunglamdaba su yai oranjitana magonda sirakla marasing adugi khudam sangdam thasagi konipan phawbugi manungda puthoraktrabade logi oiba mateng lauragane haide yuha ha khre haide Ngarang February Kungamanga Yumsakation Numit Kinumidang Pung Taraga Minute Kumatoi Taba Matamda Manipur da May Erap Oina Yua Ha Kray Masigi epicenter no Manipur Yumlona Riba Myanmar da Oiki Haina Office of the Kansang Lon Loisang Lining Tau Sanamahi Temple Board na Tadoropa Zerola Haide Zerolas Namakata na Haidebana Yumsakation Numita Yua Ha Kibagi Mahide Loyara Marisho E Ahi Asingwa Tanaye Lomdam Lamta Oibana Tengugi Kongsat Londa Lenna Puba Pungpamda Yua Habadu Yamna Kanbadi Oikide Sasung Telheba Manga Kauba Tawan Misana Puba Pungpamda Yua Habana Nungsit Yamna Kangani Uwa Tekpa Nong Kangtuna Sak Kangba Angambaga Mabuk Saure Kangle Pasu da Akia Kang Toktana Ba Maisa Langba Awa Ana Tohan Bigano Haina Lining Tosana Mahi Amasung Imale Marel Sidabida Aten Pot Katuna Tony Bana Lebak Yai Patoibo Oigani Haina Tambakre Tangkul Nagagi Lamdagi Kuki Sing tanthokpei haklei haina CSO Singla Phongdorakre Tangkul Nagagi Lamda Changjapam Loduna Lerakiba Kuki Sing Matam Ama Hekta the Naga Singla tanthokpei haklei Central Amasung Manipur Government na Su Agreement Side Taunariba Kuki Ang Group Singi Kem Sing Naga Taba Khulgi Manakta Sana Bahonariba Sing Amadi Ain Kaina Kunda Silakliba Kuki Migrant Singalona Documents Suna Paidaba Immigrant Sing Deport Taugadaba Hana Tangkul Nagagi Civil Society Organization Singna Dabi Taurakle Tangkul Naga CSO Singi Dabi as a Kulai Paiba Kuki Group Singna Tasigi Nipwanda Sikibung Sarkapung da Kunja Singi Yum Kulumdoi Mai Takiba Made Tasigi Kulumdoi da Sanakai Taida Lungters Sing Sang Paring the Mai Tabagi Togdok Sing Adugi Matung Tarapo Oina Pongdokibane Tangkul Nagalong TNL Gi Media Working Committee na Tadropo Zero Amagi Matungina Naga Kul Singda Ain Kaina Kuki Singi Kul Nauna Taselakuna Nagagi Paipu Singna Tambiramba Lamsing Kuki Narco Terrorist Singla Tabna Tamna Kudum Sansilatuna Popi Taba Su Game Sing Sajalakpamade IDP Sing Tamzilakpasina Maram Oiraga Traditional Demography Yaunu Setfu Piduna Tangduleta da Piba Mamada Irang Torpo Yabagi Pibam the Lady Hade Zero Senahai Ukul District Litan Sari Konda Kuki Amasung Tangkul Naga Anigi Marpasauno Unkana Tokuna Yung Kai Kaya Mai Tado Krabagi Matunda Tangkul Naga CSO Sing Na Haukiba Numitara Nipani Rom Ase Tumina Yengduna Lakibane Hadiba Matamasida Su the Lady Kulai Paiba Kukim Litan Sing Na Apaba Makali Kulai Paiduna Security Forcing Lane Lena Kuchat Tuna lady, Makogi Marakta foreign militant KNBG Kader Sing Yawi have a report Sing Lady Hadi, Tawong Sing Asi India government ki Kuki homeland Amas Sam Hanabaki Aron by agenda money Hana Marat City. Puari Mayek Sing the Lady Naga Singa Sangdam Naduna Kuki Sing Assassinable Puari Kia Sam Duna Makogi Pidapam Aman Nagagi Lam Sing the Lainaba Honari. Puwarin na Sakini Kuki Haba Wahi Asi 1880 the Manipur Ihan Hana Taba Funky Maram di Makoy Sing Asi British colonial rules Singna Matamadugi Barmadagi Potsai Puna Parakiba Mio Singne Hausu Pabo Kuki Sing Si Mapamadagi Mapamada Kocha Tuna Labor Kalop Amane Matamamada Naga Kulgi Nikto Singna Kuki Singbu Tex Kahanduna Nagagi Kul Singda Laifam Piduna Lakibane Hauzik Oiba Piba Masi Yang Tangkul Naga CSO Sing Maru Oiba Dima Sing Tauzi Handokpa Habide Review Permit Kakhatpa Kuki Singna Nauna Kunda Silapa Tingba Litangi Taudokta Security Person Sarugya Kiba Singi Matakta Kanba Excel Lokatpa Made Naga Sing na Kundariba Mapam Sing the Central Security Force Kudima Clock Tokiba Sing Asini Hade Central leaders na ingit pirak tabana Minister Expansion Taubalai Kai Tadre Manipur budget session March Tada Kauna Bakanga Lakre and Dikona Pondo Kray BJP Central leaders na Hadak se Minister Yumnam Kemchan Singh Yauna Unaduna Wali Sana Kiba the Daistera Sige BJP na Lusingba Ano Balenga Asigi Oina Minister Expansion Taubagi Matangda
ingit amata piraktabana maram oiraga state asigi oina minister expansion tawbagi matamasi matam khara theng tharaba yai loinana anauba lenga asigi budget session March ke anisuba sale da pangtok naba central leaders sing na khanghala khre haina deputy chief minister Losi Dikhona phongdokre Losi Dikhona wai kem charamasung deputy chief minister Nemsa Kipgen ka thasigi kungama thoidagi kungama phawba New Delhi da prime minister Narendra Modi yauna tongan do BJP central leadership unaduna wari sanaraba matung ngarang Imphal airport ta halakibane mahana airport ta hek thunglabaga pawmi singna hangba wahangi pawkhum pidaduna hai nauna semliba BJP na lusingba state government asigi oina athupa matamda minister Southopagi wafamase haujuk phawba lekhai tadre makoina Delhi da satkiba khongsat aduda prime minister union home minister union defense minister union finance minister amasung BJP ki central leaders in the unaduna tongan ba sakhat thorang amadi IDP singi rehabilitation tauna bagi matangda wa khanaki haide mahana hai BJP central leaders in unabadu da Manipur government gi cabinet chawthopagi matangda wafam amata pirakpu leite adubo budget session March thage anisuba session da pangthokna ba khangalake amarom da pawgi likhunaman hai chief minister Y Kemsana New Delhi da leiringai matamda BJP ki national general secretary BL Santos ko unaduna Manipur da dauna semliba BJP na lusingba lenga asige council of minister South Thopa amadi phamjen thopagi wa khanakibaga loinana lakada 2027 ki March pawbu ki manungda tarawm suba Manipur assembly election party sigwa pangal kalkhanduna mai pang nabagi dama khanaki hare nakala marom da chief minister Y Kemsan ngarang tel Delhi dagi Imphal airport ta thunglobada pawmi singna hangba wahangi pawkhom amata piramdana chatke masina tapodi Manipur gi anoba lenga asigi minister South Thopagi wafam ase mayek sengna leikhai taba ngamdre haibani NCERT gi class 8 ki social science ki larik thingkhre hari NCERT gi anoba class 8 ki social science textbook ki chapter amada corruption in judiciary haina pallibadu reject tawduna Supreme Court na hariba textbook asi makhatana reprint tawba amadi digital circulate tawba thingke hiramasigi matangda show moto case ama Supreme Court na case register tawduna Chief Justice of India Surjakantana lusingba Just ahongi bench na NCERT da hariba lairik sing asi khudakta phajinduna nauna print lawba amadi digital circulation tawba lab na ba direction pi khibaga loinana case asigi report sing sayol anigi manungda court asida pikhalak na ba khangan khrei lairik asigi chapter da judiciary gi mayokta conspiracy sing yawba hiramasi nauriba mahiru singda uthokpa matamda fundamentally langani amadi bias oigani haina Chief Justice na observation pi ke Supreme Court ki bench adu Justice Joymala Bakshi amasung Justice Bipul M Pansoli sarugya khiba bench adu na hariba lairik asi makhatana circulate tawba tarabadi Supreme Court ki directive asi indabani haina lawbani haina observation pi ke court asina National Council of Educational Research and Training amasung Union State Singi Education Department sing the lairik asugi hard amasung soft copy sing amadi digital platform sing dagi lokhanaba khangan khibaga loinana director NCERT school singi principal sing na court asigi order se ingadabani haide Supreme Court ki bench asina so cross notice sing Secretary of the Department of School Education amasung literacy NCERT director Dinesh Prakash Sakhalani sing the thaduna karigdama khira masiga mari lenana makhoi gi makhada contempt of court act ki makhada action lawroidabagi habadu phongdokadabani haina direction pi ki haire PM gi Israel gi khongsata Manipur da pokhibi Dina Metena haraute amna opagi isai sakre haire Manipur da pokhiba blind singer Dina Metena Prime Minister Narendra Modi na Israel da satuna leiringai manungsida cultural pride na thallaba thorom amada isai sakre thorom ase tel Abhibada India diaspora amasung lamdam sigidamak thabak tawriba official singna sarugyaduna pangthokhibane Dina Mehta ge manager na phongdokhibada PM Modi gi mamingda isai sakpa phangba sida aikhoiga loinana Dina su yamna nungaijai masi yamna saukthoksaninga aba thoram amane Manipur da pokpa Dina na sahi 12 surakpa matamda mahake imung manunggi loinana Israel da lakhibane MLA Valte laikidabada UT ki demand amuka hena taksilakle haire 56 Thanlor Assembly constituency ki sitting MLA Bungjagin Valte na laikidabada awaba phongdokpaga loinana Churachandpur da mioi lising kiana awaba phongdokpagi thorom pangthokre ngarang ayukta Churachandpur Medical College campus da candlelight ki thorom amadi mahiru sing civil society organization sing village representative sing amadi mioi kiana sarugya ke thorom adu da tribal students body sing oiriba Kuki students organization KSO Mar
Students Association amadi Zomi Students Federation na punna khusamnaduna thoram asi pangthokhi awaba phongdokpagi thoram aduda saruk yakiba singna laikhidraba legislature bu ikai khumnaba amadi hills area ki oina separate union territory UT with legislature ki demand su amohana taksin ke justice amasung political safeguard ki oiba slogan sing law ke dabu thoram asi yamna santi oina pangthokhi awaba phongdokpagi thoram adugi mamangda MLA Valte ki thawa yawdraba haksang bu post mortem examination ki damak district hospital ki mok ta pusin ke thoram aduda wanga kibasingna MLA Valte na laikhidaba se tribal community ki oina yamna sound mangjabane hill district singi oina political arrangement ki demand ase constitutional amadi democratic oiba khongjang da makha tana sathake gani hairi MLA Valte ki machana pana mahaki mapana toramba thabak sing amadi community ki oiba thajaba singbu ningsingna ba appeal tawki masina thoram masina saruk yakiba mioi kyabo emotional ohen ki hairi mamang sahida journalist samaga kungamapan mathok pangtokpuda sikhi haina CPJ na phongdorokhrei kumja 2025 ta journalist amasung media worker samaga kungamapan mathok pangthoknaba honabda sikhi haina committee to protect journalist CPJ na phongdokhrei New York ta based of organization asina thadorokpa chahi ga report na hai laikhidaba journalist singi manungda marphuga tarukte Israel da mathau pangthokpada sikibane Israel gi lanmi singna chatharakpa attack ta Palestinian journalist kya marum sikibaga loinana media worker kya su sikhi CPJ ki report matungina journalist ni phutareti atamna na hat ki bane haibagi mayek seng ba khudam phanglei Gaza da sathokasin tawbagi athingba kya marum leiba maramna mapung phaba report phongna ba honabda khudong sa da ba kya marum mayawna ke Israel ki military na pawmi kya atamna na hat ki bagi khudam phangle haina sangla ba sahi kontrarom malem ki tongan ba mapham da journalist seng laikhidabagi maram da thijinduna lakhiba CPJ ki report na phongdokle Military junta ke air strike to Sikhiba taranipan sukre hari military junta na Rakhine state ki capital oiriba Setwe ki north east thangba sarukta air strike sa taduna mioi taranipan hat khrei taramari hena asopa nanglei air strike sa thakiba mafam asi Arakan army na control tawraga leiba mafam amane tawdok aduda Arakan army ki maikai da kya yamna asopa nang khrabagi habdadi sabchana khangbangam drei tawdo asigi matangda Arakan army na tholakhiba statement amaki matungena de military junta na air strike tawduna hat kharba mioi sing adu civilian ngatane laikidraba sing adu gi manungda ahum de angang ni mioi taramari hena asopan nangkhe air strike aduna maram oiraga building manga taruk mai sakhe building kiana aka etoi thoklei thawdosigi matangda Ponak Youth Association ki chairman KPO na haikibada military junta ge air strike aduna maram oiraga haujuk phawda mioi taranipan sire aduga mioi tara tarukna asopan nangle haina confirm tawre asiba hangsang singa duma phamadu sai thoklaga taraga lei mioi kya amana building kya mai sakpa du ubada question senari ad group ki maikaidagi sumateng pangnabagi alarm khongduna yamna kanna honari haire